Henry tuminna lairambadagi hairei. Asibakne aina pamise. Hayengwai khanaba kaidobasu amta lairoi. Nangna thokpa tawraga ngasi hayengsida chenaba tawdungni ko. Newton kaino da tayai mathana asuk sara kansida amu henjilai. Henry na natene nangbu sida kamai lairamino haiba luhongbaga amta hairakte me. Newton na thokiba thawdoksingdu wari li. Henry na aina matam khara narubasida tawramiba mayam sidia. Newton na moi musu yam ti saurambane ado hojikti mari mata oibagi khara nemthabai wane. Henry na adusu chumi asomdasu moigi imungi wa amta panba yaudre iche fo kaya yade. Newton na adu lairi sanido yam farak tarak tore. Henry mamittu khujillaga mana igi lambida kayam kuini yet kidoiba fai yet sano. Picture na kari chirol amuk tongnai no. Henry ga Newton ga haifet yengne aduga ani du punna nokthorei. Thembi na itai cha khara cha khise loire. Picture machin du paina noklaga Tarzan haisidi sumba mafamda chak chadong nati. Newton na tayai chat ke su chalo ai ko na fana basila ageba. Thembi na kaino tali duwa itai cha khara cha khise. Newton ga Picture ga di fakhatli amuk saura dina. Henry nokfet tawraga hairei. Hoi insang mau yenge. Henry gi wahai du tabada Picture ga Newton ga maya karaga lei. Nongmata migi mayumda chak tilaredana cha fau thaktabani. Newton na tawraga imungda pusilai. Adubu Henry di masadu kainom tawre. Allergy tawdobagi maongda masadu yadre. Newton fakhatna tayai aina ngasai na haidro kamai tawni sidia doctor chase. Picture su changsilai aduga Henry gi mamai du tapna nanbirei. Henry di mamit kadu ishelaga uithaba haurai. Picture sumna lambadagi Henry gi mamaida set launa thazille. Henry uirambadagi khangpre khangi mamitu lauthoklaga Picture gi makhutu tafai. Newton ikaiba ama yaurakle Henry gi moongdu uvada luktharaga hairai. Tayai Henry su Picture gi makhutu thadoklaga kedaraga. Newton na chak charase ani du pukhama mamamda faminare. Henry di puthora iba mayam du uvada karino haiba khangde chabasu khara de hainadaba phawi. Newton na tayai sina singjune aduga sina sauri jamthong. Henry na kaino sagri ba asina kai. Picture na aduna ufak ayai bane. Henry fuk hagwalaga ai chalage bungo macha hayeng laage. Asi hairaga Henry prap thokre. Picture prap tanaraga tawge yauna tawrai. Aidi hayengwai aigi nupada aina thongba cha insang chadabadadi yum paloi. Henry chatlambadagi amuk chap lepi aduga amuk hanjilaaga imungda changaga chak to amuk chaba hawi. Ensang du morok kadu maini mayamna su hena hainarini ngaikhongi morok haina. Henry di nungsibada morok ka saba khangde hangoi na adum chasilli. Henry chana kaino ma tawrakle mabuk tu su yaraktre. Henry mamai du ngaksangangaga chak chaba yadre. Picture di Henry gi maong du khangle matomta nokpada loire. Newton na tayai hawtraba aidi am hawe sida thum lairabani na cha ensang ka se khara dum hainare. Henry kemta khumde humang na su loire amuk su tapna hairei. Ibungo macha Newton na tayai ke hapo haino. Henry na maning. Picture na kaino maning haisina. Henry fuk hagwalaaga makhut ka ham takai toilet ti. Newton makok tu pairaga maningda. Henry makhut ka ham dagai hatu chenkre. Newton na solai soidre da ngasidia. Thembi na kaino soidriba. Newton na iche ai sogwalage. Picture na kariya iche ba hojikida. Newton karimta khumamdabi prap thokre. Henry toilet tu uvada khongrau doina mangsille. Makhong du sapsilaga sitlaga lai. Newton ngakna tayai kedaraga. Henry wangang mangamdre ikaibana mamai du ngaksangangi aduga tapna yum Picture tunglomdagi aya mathi sisele. Wahai du tabada Henry ikai behen mandana nongta tawdaba maongda chenkre aduga gari du thauraga thokre. Newton khoi mayam noktana lehawi. Somdana tompokna se kem tawrese tamo leisidi. Tombi naudi fibam pura sokle chaksu pizza banate mabuk tusu kidney ama lakthokhibagi oisindribani.
ꯇꯣꯝꯕꯤꯅꯥꯎꯅ ꯇꯥꯃꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣ ꯇꯣꯝꯄꯣꯛꯅ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯤ ꯑꯩꯅ ꯊꯤꯟꯅꯤꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯄꯥꯝꯕ꯭ꯔꯣ ꯅꯪ ꯇꯣꯝꯕꯤꯅꯥꯎ ꯀꯔꯤꯝꯇ ꯍꯥꯏꯖꯗꯦ ꯃꯄꯨꯛꯇꯨ ꯂꯥꯝꯕ ꯍꯦꯟꯃꯟꯗꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯩ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯣꯏꯌꯦ ꯇꯣꯝꯄꯣꯛ ꯃꯈꯣꯏꯅ ꯃꯈꯨꯠ ꯍꯥꯝꯕꯒꯤ ꯈꯨꯆꯨꯝ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯑꯒ ꯇꯣꯝꯕꯤꯅꯥꯎꯗ ꯄꯤꯔꯛꯏ ꯇꯣꯝꯕꯤꯅꯥꯎ ꯈꯨꯆꯨꯝꯅꯤꯒ ꯑꯃꯠꯇ ꯊꯤꯗ꯭ꯔꯦ ꯊꯛꯄꯕꯨ ꯐꯪꯒꯗꯤ ꯈꯟꯗꯨꯅ ꯍꯦꯛꯇ ꯒꯨꯔꯨ ꯒꯨꯔꯨ ꯊꯛꯆꯤꯜꯂꯤ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯃꯅ ꯑꯩꯁꯨ ꯈꯤꯇ ꯊꯛꯀꯦ ꯇꯣꯝꯕꯤꯅꯥꯎ ꯏꯁꯤꯡꯗꯨꯐꯥꯎ ꯃꯄꯨꯛ ꯊꯟꯅ ꯊꯛꯇꯅ ꯄꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯨꯟꯅꯕꯗ ꯏꯁꯤꯡꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯉꯥꯡ ꯀꯌꯥ ꯑꯁꯤꯕꯨ ꯐꯥꯔꯒ ꯊꯝꯃꯤ ꯇꯣꯝꯄꯣꯛ ꯄꯤꯛꯇ꯭ꯔꯨꯗ ꯀꯣꯜ ꯇꯧꯏ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯔꯥꯎꯅ ꯑꯣꯈꯠꯂꯤ ꯅꯣꯈꯥꯏꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯑꯕꯅꯦ ꯀꯩꯅꯣ ꯅꯣꯏꯒꯤ ꯁ꯭ꯀꯨꯜꯗꯣ ꯃꯤ ꯎꯅꯒꯦꯁꯨ ꯌꯥꯗꯦ ꯑꯩ ꯂꯥꯛꯑꯅꯤꯌꯦ ꯗꯦꯠ 20ꯗ ꯑꯗꯨꯒ ꯎꯅꯔꯁꯤꯀꯣ ꯄꯤꯛꯇ꯭ꯔꯨ ꯍꯔꯥꯎꯅ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯇꯣꯝꯄꯣꯛꯅ ꯋꯥ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦ ꯄꯤꯛꯇ꯭ꯔꯨ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯈꯤ ꯇꯣꯝꯄꯣꯛ ꯃꯌꯥꯗꯨ ꯆꯤꯛꯂꯒ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯗꯅꯗꯤ ꯇꯣꯛꯂꯣꯏ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯇꯣꯝꯄꯣꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯆꯦꯟꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯁꯣꯝꯗꯅ ꯍꯦꯟꯔꯤ ꯐꯤꯕꯝ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯍꯦꯟꯔꯤ ꯍꯜꯂꯛꯄ ꯎꯕꯗ ꯃꯃꯥꯅ ꯍꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯦꯟꯔꯤꯅ ꯀꯩꯅꯣꯅꯦ ꯍꯦꯟꯔꯤꯗꯤ ꯉꯥꯏꯍꯥꯛꯈꯩ ꯇꯧꯗꯕ ꯃꯑꯣꯡꯗ ꯂꯣꯏꯔꯦ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯑꯃꯨꯛꯁꯨ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯃꯆꯦꯅ ꯃꯅꯥꯎꯄꯥꯅ ꯂꯧꯕ ꯃꯅꯥꯎꯄꯤꯅ ꯃꯌꯥꯝꯕꯅ ꯂꯧꯕ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯍꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯋꯥ ꯊꯩꯗꯣꯔꯛꯑꯒ ꯅꯥꯎ ꯍꯦꯟꯔꯤ ꯃꯆꯦꯗ ꯑꯃꯨꯛ ꯌꯦꯡꯉꯛꯑꯒ ꯑꯣ ꯍꯦꯟꯔꯤ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯥꯗꯨ ꯏꯔꯨ ꯃꯥꯏꯊꯖꯊꯣꯛꯏ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯍꯦꯟꯔꯤ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯨ ꯄꯨꯊꯣꯔꯛꯑꯒ ꯌꯦꯡꯗꯨꯅ ꯂꯩ ꯇꯥꯂꯛꯇꯨꯗ ꯀꯣꯜ ꯂꯥꯛꯏ ꯍꯦꯟꯔꯤ ꯑꯣꯈꯠꯂꯒ ꯍꯜꯂꯣ ꯄꯤꯛꯇ꯭ꯔꯨꯅ ꯗꯥ ꯇꯥꯕ꯭ꯔꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤ ꯆꯤꯡ ꯂꯥꯎꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯗꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯅꯤ ꯍꯦꯟꯔꯤꯕꯨ ꯀꯥꯏꯍꯧꯔꯒ ꯏꯃꯨꯡꯗ ꯂꯥꯟ ꯇꯧꯅꯕ ꯄꯤꯛꯇ꯭ꯔꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯊꯝꯃꯒꯦ ꯑꯩ ꯍꯦꯟꯔꯤ ꯄꯥꯈꯠꯅ ꯅꯠꯇꯤꯌꯦ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯤꯛꯇ꯭ꯔꯨ ꯐꯣꯟꯗꯨ ꯁꯠꯀꯛꯏ ꯍꯦꯟꯔꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯀꯣꯜ ꯕꯦꯛ ꯇꯧꯏ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨꯅ ꯑꯗꯨꯝ ꯀꯛꯊꯠꯂꯛꯏ ꯍꯦꯟꯔꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯐꯣꯟꯗꯨ ꯇꯥ ꯄꯥꯏꯔꯒ ꯂꯪꯒꯦ ꯇꯧꯏ ꯄꯤꯛꯇ꯭ꯔꯨꯅ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯏ ꯇꯥꯕ꯭ꯔꯣ ꯍꯦꯟꯔꯤ ꯃꯌꯥ ꯆꯤꯛꯂꯒ ꯅꯪ ꯐꯣꯟ ꯌꯥꯝ ꯀꯛꯅꯤꯡꯕ꯭ꯔꯣ ꯍꯥ ꯄꯤꯛꯇ꯭ꯔꯨ ꯀꯞꯁꯤꯟꯅꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯀꯣ ꯑꯩ ꯐꯣꯟꯒ ꯇꯧꯔꯛꯑꯔꯣꯏ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯑꯃꯨꯛ ꯀꯛꯏ ꯑꯗꯨꯒ ꯑꯣꯐ ꯊꯝꯖꯤꯜꯂꯤ ꯍꯦꯟꯔꯤꯗꯤ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯅ꯭ꯌꯨꯇꯟꯗ ꯀꯣꯜ ꯇꯧꯔꯛꯏ ꯇꯌꯥꯏ ꯀꯩ ꯂꯩꯔꯒꯦ ꯄꯤꯛꯇ꯭ꯔꯨ ꯄꯥꯏꯍꯜꯂꯛꯑꯣ ꯃꯥꯗꯤ ꯇꯨꯝꯃꯝꯃꯅꯤꯌꯦ ꯇꯌꯥꯏ ꯍꯦꯟꯔꯤ ꯈꯣꯟ ꯀꯟꯈꯠꯂꯛꯏ ꯑꯩꯅ ꯄꯥꯏꯍꯜꯂꯛꯑꯣꯗꯤ ꯄꯥꯏꯍꯜꯂꯛꯑꯣꯗꯅ ꯅ꯭ꯌꯨꯇꯟꯁꯨ ꯀꯤꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯄꯤꯛꯇ꯭ꯔꯨꯗꯤ ꯅ꯭ꯌꯨꯇꯟ ꯂꯥꯛꯄꯗꯨ ꯀꯔꯤꯝꯇ ꯈꯪꯗꯕ ꯁꯥꯔꯒ ꯏꯇꯩ ꯀꯩꯗꯧꯔꯒꯦ ꯅ꯭ꯌꯨꯇꯟꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯍꯩꯃꯥ ꯏꯇꯩ ꯅ꯭ꯌꯨꯇꯟꯅ ꯀꯩꯅꯣꯅꯦ ꯇꯌꯥꯏꯅ ꯀꯩꯅꯣꯝꯇ ꯍꯪꯒꯦꯌꯦ ꯐꯣꯟꯁꯦ ꯐꯣꯟꯗꯨ ꯄꯤꯔꯝꯃꯒ ꯅ꯭ꯌꯨꯇꯟ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯣꯟꯗꯨ ꯄꯥꯏ ꯍꯦꯜꯂꯣ ꯍꯦꯟꯔꯤ ꯇꯤꯈꯠꯇꯅ ꯂꯥꯎꯔꯛꯏ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔꯣ ꯄꯤꯛꯇ꯭ꯔꯨ ꯐꯣꯟꯗꯨ ꯀꯛꯂꯒ ꯑꯣꯐ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯦꯟꯔꯤ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯟꯕꯒꯨꯝ ꯊꯣꯛꯂꯦ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯒꯥꯔꯤ ꯁꯣ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯅꯥꯎ ꯀꯥꯏꯗꯅꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯅꯦ ꯇꯥꯂꯛꯇꯨꯗ ꯄꯤꯛꯇ꯭ꯔꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯍꯦꯟꯔꯤꯗꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯃꯤ ꯂꯩꯔꯒ ꯀꯩꯝꯇ ꯈꯪꯗꯅ ꯐꯣꯟꯗꯨ ꯑꯣꯈꯠꯂꯒ ꯂꯥꯎꯔꯛꯏ ꯅꯪ ꯐꯣꯟꯁꯦ ꯌꯥꯝ ꯀꯛꯄ ꯄꯥꯝꯕ꯭ꯔꯣ ꯑꯩ ꯂꯥꯛꯑꯗꯤꯀꯣ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏꯍꯦ ꯄꯤꯛꯇ꯭ꯔꯨ ꯀꯞꯁꯤꯟꯅꯔꯛꯏ ꯍꯣ ꯄꯥꯕ ꯑꯩ ꯃꯇꯨꯡꯗ ꯐꯣꯟꯒ ꯇꯧꯔꯛꯑꯔꯣꯏꯌꯦ ꯍꯦꯟꯔꯤ ꯑꯃꯨꯛ ꯊꯦꯝꯃꯛꯏ ꯁꯣꯔꯤ ꯑꯩ ꯂꯥꯜꯂꯦ ꯃꯇꯨꯡ ꯇꯧꯔꯔꯣꯏꯌꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯣ ꯅꯣꯏ ꯇꯥꯔꯖꯥꯟ ꯐꯦꯃꯤꯂꯤꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗ ꯅꯪ ꯀꯩꯝꯇ ꯇꯧ ꯉꯝꯗꯕ ꯅꯠꯇ꯭ꯔꯣ ꯍꯦꯟꯔꯤꯗꯤ ꯄꯤꯛꯇ꯭ꯔꯨꯗ ꯄꯨꯔꯥ ꯉꯥꯎꯔꯦ ꯋꯥꯒꯁꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯃꯇꯨꯡꯗ ꯃꯣꯏꯅ ꯉꯥꯡꯉꯛꯑꯗꯤꯅꯦ ꯑꯩ ꯇꯧꯒꯦꯁꯦ ꯀꯩꯝ ꯈꯟꯒꯅꯣ ꯑꯩ ꯂꯩꯁꯤꯗꯤ ꯀꯧꯕꯤꯔꯛꯀꯅꯨ ꯆꯣ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯦꯟꯔꯤꯗꯤ ꯑꯃꯨꯛꯇꯩꯕ ꯄꯤꯛꯇ꯭ꯔꯨ ꯊꯦꯝꯃꯤꯅꯤ ꯀꯥꯏꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯀꯅꯥ ꯂꯩꯔꯤ ꯀꯩꯗꯧꯔꯤꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯁꯣꯝꯗꯗꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯈꯣꯏ ꯂꯩ ꯃꯈꯣꯏꯗꯨ ꯃꯩꯌꯥꯒ ꯀꯥꯔꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯌꯥꯝ ꯇꯞꯅ ꯅꯥꯎ ꯍꯦꯟꯔꯤ ꯕꯥꯞ ꯑꯣꯏꯗꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯄꯤꯛꯇ꯭ꯔꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯌꯥꯔꯦꯁꯦ ꯑꯩ ꯂꯥꯜꯂꯦꯕ ꯁꯣꯔꯤ
Vijayalakshmi amusu khon kalaf now Henry su handakti magi mache amadi mi myam leri haiba gyan tarai Henry ikai rap tawna mamai du nalaga hairei Iche Vijayalakshmi na kanagano nang na wari sari duba mine Vijayalakshmi na nang angang sunate wakhal khan mangamaba nang na kaino tawri duba Henry di picture ta khidra khan na pakhat na mut thammi som da picture na ngangi ba mayam du taraga nungai jabi oiri bani mut ka thambadagi laurai kaigino nang na mut thami da ai phone of thamage ko kaigino haibane Henry su pai letra duna mut tu lauthoi Vijayalakshmi na imana aina imusina yadradine kok tok tok ba Henry atai gi sin thakta khumda su mache da di kaya khumde wakhal ningai khiroina hairei Iche ai su khange ba kai su tawroi as yangangi he asi hairaga Henry magi ka da changai picture di loire kapu kapane nangi na chindagi wahidu makhairaba ko Henry na natie iche gi makha ta banangdre picture na yare ai khangi nangi pukche nangda ibu isa su mangthok pi ba Henry nokfe tawraga adu kai daraga aina nangi da magle pisidi yare ai taning di saniga lohong na ba tawrage tumzaro yare nache na taraga maching maso nai ba dongna tawni ai ngamai ko noi Tarzan family se kai nomni picture phone du fat gak thali Henry na wahai ama fawba haiba nang hodre Henry masadu leiba yaraktre amuksu chasira chatloi sirana khali neutral da call kayarak tawi adubu switch off adum lei Henry na hera ngasi aina chatlaga taptai furu dana ko Henry su leifam khangdraduna chatoi gi tawringe Vijayalakshmi amuk changai now Henry na as loire he kaidano nangna aina haibase nang yararoidro iche mana kai darage mi na hairaga hekta thajari sa yam ngai aina mabu punsigi oina ichenupi oiba pamde asigi suma thakta ma chelu rabine Henry wa ngange tawi adubu Vijayalakshmi na ngangnabagi tanja pide nang khangi natra ibungo machana mache lauri do fatti haibane naw nang ba sibu kai kai gi che fatte haiba mache dusu aina pamdi adubu madi laibakta tamlambani na khallabani ai su khallo laibakta tamlambani na tanja du da Newton amu call tawrai Henry na ibungo macha Vijayalakshmi harauna ai su paige kadai no piro Newton di Vijayalakshmi pai haiba khangjaba natte aduna hairei tayai kai harage somda ma kapisiba Vijayalakshmi ngakna ibungo macha Newton mache oiramba duda khangpre khangi mapukni nusina iche nang ai lai haiba kawraba Vijayalakshmi nusina kaudie kaigi kaudoino ichi handakti thaba khara chille adugine ibungo macha bo kaigi kaudoino Henry di picture gi wa hangning bana masa du laita fam khangdre phone du fat mulaga hairei yare che tumuro cho asi hairaga mache bu mapande inthoi Vijayalakshmi na kedarage now chak fauk chadre Henry thongdu gamlaw na thingzili aduga hairei ibungo macha Newton na tayai kai hairage ba somda kappada loire Henry pakhana khangde paksau sawi mi amta pai halo Newton su picture da namdana pi picture su pining da basaraga hairei kaino thizit pa Henry bisum ani du suklaga kai haiba duna kaido wei phone tawrai no ibungo machana tawrakpane aduidi thamage ko Henry pakhana themba yaba themli ngihak leraga picture na hayeng akhoi angangi manakta chatlusi ko Henry thabakti yam chillibani aduna ngihakti khumde picture na talle ko hayadra ai tamo sani go ina chatlage Henry pakhana yani ai ga chase picture na ai su tumage ko thame Henry du thamdi thamaning de hoi good night sweet dreams phajan tum tho ko hoi thamage ko mangda unasi ko picture na jungle da thengna se si hairaga phone du ka thali matamdi sum hojinki numitu su haukre nongalaba tungda Henry loisilaga thokrai leimana yaima kaidano nangna thabakni si hairaga waga menman tadana hangbaga nang hobjanate karidu thawrolaga chatkre somdana thembina natai su thaba kharanga na chani haibani ko picture na nawagi pose losinbadinya nangna tawduba kanala aga tawni khalino tanjadu da Henry thonga nagi horn khongdai picture su prap thokre Henry ga ani du gari thongdoktuna chatkre Newton di thembi da yam koina kaurai ichia chak loiraba
ꯊꯦꯝꯕꯤꯁꯨ ꯇꯞꯅ ꯈꯨꯝꯃꯛꯏ꯫ ꯍꯣꯏ ꯂꯣꯏꯔꯦ ꯊꯤꯗꯣꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯅ꯭ꯌꯨꯇꯟꯗꯤ ꯃꯥꯡꯒꯣꯟꯗ ꯈꯣꯡꯎꯞ ꯁꯦꯡꯗꯣꯛꯇꯨꯅ ꯐꯝꯃꯒ ꯂꯩꯔꯦ꯫ ꯇꯣꯝꯄꯣꯛ ꯌꯥꯝ ꯍꯔꯥꯎꯅ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯁꯤꯜꯂꯒ ꯆꯪꯉꯛꯏ꯫ ꯅ꯭ꯌꯨꯇꯟ ꯂꯩꯕꯗꯨ ꯃꯥꯗꯤ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯈꯨꯗꯩ ꯁꯦꯠꯄꯗꯨꯗ ꯇꯣꯝꯕꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ꯫ ꯇꯣꯝꯄꯣꯛꯅ ꯕꯕꯥ ꯅ꯭ꯌꯨꯇꯟ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯌꯥꯝ ꯉꯛꯅ ꯏꯕꯥꯏ꯫ ꯅ꯭ꯌꯨꯇꯟꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯩꯅꯣ ꯃꯐꯝꯁꯤꯗ? ꯅ꯭ꯌꯨꯇꯟꯗꯤ ꯀꯩꯝꯇ ꯈꯪꯖꯗꯕꯅꯤꯅ ꯈꯔ ꯏꯀꯥꯏꯔꯦ꯫ ꯃꯆꯦꯅ ꯍꯥꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯈꯜꯂꯒ ꯃꯥꯁꯨ ꯂꯣꯠꯁꯤꯜꯂꯤ꯫ ꯏꯕꯥꯏ ꯑꯩꯁꯤ ꯍꯧꯖꯤꯛ ꯅꯥꯟꯊꯨꯕ ꯑꯗ ꯃꯣꯏꯗ ꯉꯥꯏꯍꯥꯛꯇꯪ ꯈꯨꯗꯩꯁꯤ ꯍꯣꯡꯗꯣꯛꯂꯒ ꯂꯩꯕꯅꯦ꯫ ꯇꯣꯝꯄꯣꯛ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯌꯥꯝ ꯄꯥꯈꯠꯅ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯀꯩ ꯂꯩꯔꯒꯦ ꯏꯕꯥꯏꯅ ꯁꯤ ꯂꯥꯛꯏꯁꯤꯕꯣ? ꯑꯩ ꯀꯧꯊꯣꯔꯛꯀꯦ꯫ ꯇꯣꯝꯄꯣꯛ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈ꯭ꯔꯦ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯌꯥꯔꯦ ꯀꯩꯅꯣ꯫ ꯅ꯭ꯌꯨꯇꯟ ꯉꯛꯅ ꯏꯕꯥꯏ ꯀꯩꯗꯧꯔꯒꯦ? ꯌꯨꯝ ꯑꯣꯟꯅꯕ ꯃꯥꯜꯂꯦ ꯁꯣꯏꯕꯅꯦ꯫ ꯊꯦꯝꯕꯤꯅ ꯏꯃꯨꯡꯗꯩ ꯀꯧꯔꯛꯏ꯫ ꯇꯥꯕ꯭ꯔꯣ? ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯌꯥꯝ ꯊꯨꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯅ꯭ꯌꯨꯇꯟ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯀꯌꯥ ꯋꯥꯍꯪ ꯀꯌꯥ ꯊꯣꯛꯂꯛꯏ꯫ ꯑꯁꯤꯕꯨ ꯁꯅꯤꯅ ꯊꯥꯔꯛꯏꯖꯥꯠꯂꯣ? ꯊꯦꯝꯕꯤ ꯊꯣꯔꯛꯑꯒ ꯂꯣꯏꯔꯦ ꯊꯤꯔꯒ ꯊꯝꯃꯝꯃꯕꯅꯦ꯫ ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯨꯅ ꯃꯤꯒꯤ ꯃꯃꯥꯡꯗꯨꯗ ꯇꯥꯅ ꯀꯧꯔꯛꯏ꯫ ꯊꯤꯖꯤꯠꯄ꯫ ꯍꯦꯟꯔꯤ ꯃꯤ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯂꯤ ꯏꯀꯥꯏꯅ꯫ ꯀꯩꯅꯣ ꯑꯗꯨꯃꯥꯏ ꯀꯧꯔꯛꯀꯅꯣ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯌꯦꯕ꯫ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯕꯒꯤꯔꯣ? ꯁꯥꯎꯔꯅꯨꯃꯦ ꯅꯪꯕꯣ ꯑꯗꯨꯗꯤ ꯀꯧꯔꯛꯀꯅꯣꯕ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯇꯥꯔꯖꯥꯟ ꯑꯣꯏꯅ ꯀꯧꯔꯛꯑꯣ꯫ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯂꯒ ꯃꯥꯏ ꯇꯥꯔꯖꯥꯟ ꯅꯐꯤꯅꯔꯣ ꯁꯦꯠꯆꯤꯜꯂꯣ ꯖꯨꯗ ꯀꯣꯏꯕ ꯄꯨꯕꯤꯒꯦ꯫ ꯀꯩꯅꯣ ꯅꯪꯒꯤꯗꯨꯗꯤ? ꯐꯖꯕꯅꯦ ꯑꯗꯣ ꯅꯪ ꯈꯔ ꯍꯩꯅꯧꯀꯣ ꯃꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯅ ꯎꯅꯒꯦ ꯌꯥꯗꯦꯕ꯫ ꯍꯦꯟꯔꯤꯅ ꯁꯤꯗꯤ ꯑꯩ ꯇꯧꯒꯦꯁꯦ ꯑꯩꯈꯣꯏ ꯕꯥꯏꯒꯤ ꯁ꯭ꯀꯨꯜꯅꯦ꯫ ꯄꯤꯛꯇ꯭ꯔꯨ ꯉꯛꯅ ꯁꯤꯗꯤ ꯀꯩꯅോ? ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯇꯣꯝꯄꯣꯛꯀꯤ ꯀꯣꯜ ꯂꯥꯛꯏ꯫ ꯄꯤꯛꯇ꯭ꯔꯨ ꯍꯦꯟꯔꯤꯒꯤ ꯃꯃꯥꯡꯗ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯁ꯭ꯋꯥꯏꯗ ꯆꯠꯊꯣꯛꯂꯒ ꯁꯥꯟꯅꯩ꯫ ꯍꯦꯜꯂꯣ ꯀꯥꯏꯗ ꯂꯩꯒꯦ ꯅꯪ? ꯑꯩ ꯅꯣꯏꯒꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯣ ꯑꯗꯨꯗ ꯂꯩꯌꯦ꯫ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯇꯤꯌꯦ꯫ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯂꯧꯕ ꯂꯥꯛꯀꯦ꯫ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯤꯌꯦ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯅꯪꯕꯨ ꯗꯦꯠ 20ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯅꯪ ꯎꯅꯤꯡꯃꯟꯗꯅ ꯂꯥꯛꯏꯅꯦ ꯑꯗꯣ ꯀꯥꯏꯗꯅꯣꯕ? ꯑꯉꯥꯡ ꯎꯅꯕ ꯆꯠꯄꯅꯦ꯫ ꯍꯧꯖꯤꯛ ꯎꯅꯕ ꯌꯥꯔꯣꯏꯌꯦ ꯁꯨꯇꯤ ꯊꯥꯗꯧꯔꯕꯅꯤ ꯑꯗꯨꯒꯤꯅꯤ꯫ ꯁꯣꯝꯗ ꯍꯦꯟꯔꯤꯁꯨ ꯇꯣꯝꯄꯣꯛꯇ ꯀꯣꯜ ꯇꯧꯔꯛꯏ ꯃꯥꯒꯤ ꯐꯣꯟ ꯑꯃꯗꯅꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯐꯣꯟꯗꯨ ꯑꯣꯈꯠꯇꯦ ꯄꯤꯛꯇ꯭ꯔꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ꯫ ꯄꯤꯛꯇ꯭ꯔꯨꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ꯫ ꯄꯤꯛꯇ꯭ꯔꯨꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯍꯦꯟꯔꯤꯒꯤ ꯀꯣꯜꯗꯨ ꯑꯣꯈꯠꯂꯤ꯫ ꯍꯦꯟꯔꯤꯅ ꯏꯕꯥꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯉꯥꯡ ꯑꯝꯇ ꯎꯅꯒꯦ ꯇꯧꯅꯦ ꯅꯣꯏ ꯁꯦꯀꯨꯔꯤꯇꯤꯁꯤꯅ ꯌꯥꯗꯤꯌꯦ꯫ ꯇꯣꯝꯄꯣꯛ ꯄꯤꯛꯇ꯭ꯔꯨꯒ ꯍꯦꯟꯔꯤꯒ ꯄꯨꯟꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯑꯃꯨꯛ ꯅꯦꯝꯊꯔꯒ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯎꯅꯕ ꯌꯥꯔꯣꯏꯌꯦ ꯑꯗꯨꯏꯅꯦ ꯁꯨꯇꯤꯁꯨ ꯊꯥꯗꯧꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯆꯪꯁꯤꯜꯂꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯍꯥꯏꯌꯦ ꯆꯠꯁꯤꯔꯣ? ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ? ꯏꯕꯥꯏꯅꯦ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯇꯣꯝꯄꯣꯛꯅꯤ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯇꯧꯒꯦꯅ ꯇꯧꯔꯛꯏ꯫ ꯆꯠꯁꯦ ꯀꯥꯏꯗꯅꯣꯝ ꯀꯣꯏꯔꯨꯁꯦꯕ꯫ ꯁꯣꯝꯗꯗꯤ ꯇꯣꯝꯄꯣꯛ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯍꯦꯟꯔꯤꯅ ꯐꯔꯦ ꯏꯕꯥꯏ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ꯫ ꯐꯣꯟꯗꯨ ꯐꯠ ꯀꯛꯏ ꯑꯗꯨꯒ ꯀꯥꯏꯗ ꯀꯣꯏꯔꯨꯁꯦ ꯍꯥꯏꯅꯣ? ꯈꯪꯗꯦ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯀꯣꯏꯕꯃꯨꯛ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯄꯣꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯀꯣꯟꯅꯊꯪꯗ ꯇꯣꯝꯄꯣꯛ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯜꯂꯛꯏ꯫ ꯅꯪꯕꯨ ꯑꯩꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯕꯤꯖꯌꯂꯛꯁꯃꯤꯗ ꯀꯣꯜ ꯇꯧꯏ꯫ ꯕꯤꯖꯌꯂꯛꯁꯃꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯅꯣꯡꯃꯇ ꯐꯣꯟ ꯇꯧꯔꯛꯄꯤꯕ ꯅꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯔꯛꯄꯗ ꯍꯔꯥꯎꯖꯕꯅꯤ꯫ ꯕꯤꯖꯌꯂꯛꯁꯃꯤꯅ ꯌꯥꯝꯕꯣ ꯅꯨꯡꯁꯤꯕꯤ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ? ꯕꯤꯖꯌꯂꯛꯁꯃꯤꯅ ꯆꯤꯟꯗꯦ ꯀꯩꯗꯧꯔꯒꯦ? ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯦ ꯂꯧꯕ ꯂꯥꯛꯀꯦ꯫ ꯕꯤꯖꯌꯂꯛꯁꯃꯤ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯅꯪ ꯂꯥꯛꯑꯕꯣ? ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯕ? ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯅꯪ ꯄꯩꯁꯥꯒ ꯂꯩꯕ꯭ꯔꯣ? ꯂꯨꯄꯥ ꯀꯌꯥꯅꯣ? ꯌꯥꯝꯗꯦꯗ 20 ꯂꯥꯛ ꯃꯨꯛꯇꯅꯦ꯫ ꯅꯍꯥꯟꯇꯁꯨ ꯅꯪ ꯑꯩꯉꯣꯟꯗꯒꯤ 30 ꯂꯧꯈ꯭ꯔꯤꯗꯨꯗꯤ꯫ ꯇꯣꯝꯄꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ ꯐꯔꯦ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯊꯝꯃꯒꯦ ꯁꯣꯝꯗ ꯊꯤꯔꯒꯦ꯫ ꯉꯥꯏꯈꯨꯑꯣ ꯑꯩꯒꯤ ATMꯗ 70 ꯃꯨꯛꯇꯤ ꯌꯥꯎꯔꯝꯅꯤꯌꯦ ꯑꯩ ꯄꯤꯔꯒꯦ꯫ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯁꯦ ꯐꯖꯅ ꯀꯦꯊꯔꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦꯀꯣ꯫ ꯊꯝꯃꯒꯦꯀꯣ꯫ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯇꯣꯝꯄꯣꯛ ꯌꯥꯝ ꯍꯥꯎꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ꯫ ꯕꯤꯖꯌꯂꯛꯁꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯈꯜꯂꯒ ꯁꯦꯠꯂꯤ꯫ ꯀꯦꯕꯁꯨ ꯅꯤꯡꯊꯤꯖꯅ ꯀꯦꯔꯤ꯫ ꯇꯣꯝꯄꯣꯛ ꯐꯣꯟ ꯇꯧꯔꯛꯏ꯫ ꯕꯤꯖꯌꯂꯛꯁꯃꯤꯅ ꯌꯥꯝꯕꯣ ꯂꯥꯛꯑꯕꯣ? ꯇꯣꯝꯄꯣꯛꯅ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯦ꯫ ꯑꯗꯨꯗꯤ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ? ꯇꯣꯝꯄꯣꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯅꯝꯗꯅ ꯆꯪꯉꯛꯇ꯭ꯔꯦ꯫ ꯕꯤꯖꯌꯂꯛꯁꯃꯤꯁꯨ ꯃꯃꯥꯈꯣꯏꯗ
ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯕꯤꯔꯒ ꯊꯧꯕ ꯍꯧꯔꯛꯏ꯫ ꯕꯤꯖꯌꯂꯛꯁꯃꯤꯅ ꯀꯥꯏꯗ ꯆꯠꯁꯤ ꯍꯥꯏꯅꯣ? ꯍꯣꯇꯦꯜ ꯑꯃ ꯕꯨꯛ ꯇꯧꯔꯝꯃꯕꯅꯦ꯫ ꯍꯣꯇꯦꯜꯗꯗꯤ ꯀꯩꯒꯤ? ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯎꯅꯕ ꯌꯥꯕꯁꯤꯕꯨ? ꯌꯥꯗ ꯇꯧꯔꯤꯅꯦ, ꯍꯣꯔꯦꯟ ꯌꯧꯔꯒ ꯈꯪꯉꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯖꯌꯂꯛꯁꯃꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯛꯏ꯫ ꯑꯅꯤꯗꯨ ꯍꯣꯇꯦꯜꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫